Saisagi ming yaubra yengbiro ahanbada malem nganba maitai koigi lottery se fast to lokhalaga tawjarani ko anisubada Priyo Kumar Azam Haikuzam Priti Ningombam Linthoinganbi Y Athauba M Inaw Singh K Malengamba Singh check tawbiro ko isagi ming yaubra do M Rosni sidagi adum maming sidagi ani lokhalaga direct oina khalladabuni ko lottery olaga Maibam Linthoi S Anjali Chanu Linthoi Khomdram K Bobita Sagol Sem Ophelia Nalindra Dhanapriya M Johnson Huzaifa Khan Newton Laisram sidagi direct otlaga ahanba fast to lokhatpaduna khogi lucky winner adum oijaragani ko khoi chumna dum chamna otsabani sidagi lokhalakpa winner du lokhalakpa ani du adum winner oirani mem yengbirasi kana oirage haibadu Maibam Linthoina ahanba winner oire second subasi yengasi M Inaw Singh koigi free class ki lucky winner ani leijare